ꯑꯉꯥꯡꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯀꯨꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯅꯤꯁꯨꯕ ꯌꯨꯝꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯕꯨ ꯌꯨꯝꯒꯨꯝꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯈꯟꯅꯩ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡꯗ ꯗꯁꯥ ꯇꯥꯔꯛꯂꯕꯗꯤ ꯀꯔꯝ ꯇꯧꯒꯅꯤ? ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯁꯨ ꯑꯁꯥ ꯀꯧꯕ ꯆꯍꯤ 35 ꯐꯥꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯃꯒꯨꯝ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯁꯥ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗ ꯗꯥꯟꯁ ꯀꯝꯄꯤꯇꯤꯁꯟ ꯑꯃꯗ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯒꯤ ꯄ꯭ꯔꯦꯛꯇꯤꯁꯀꯤꯗꯃꯛ ꯁ꯭ꯀꯨꯜ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁ꯭ꯀꯨꯜꯗ ꯉꯥꯏꯍꯥꯛ ꯂꯩꯗꯨꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯔꯥꯍꯨꯜ ꯑꯃꯗꯤ ꯔꯃꯦꯁ ꯀꯧꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯅꯤꯈꯛꯁꯨ ꯁ꯭ꯀꯨꯜꯗ ꯃꯍꯥꯛꯀ ꯂꯩꯒꯗꯕ ꯑꯣꯏꯔꯝꯃꯤ꯫ ꯗꯥꯟꯁ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯤꯉꯩꯗ ꯑꯁꯥꯒꯤ ꯃꯃꯥꯟꯅꯕ ꯔꯥꯍꯨꯜ ꯃꯈꯣꯡ ꯑꯗꯨ ꯗꯤꯁꯕꯦꯂꯦꯟꯁ ꯑꯣꯏꯗꯨꯅ ꯑꯣꯟꯊꯗꯨꯅ ꯃꯈꯥꯗ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯔꯥꯍꯨꯜ ꯃꯈꯣꯡ ꯑꯗꯨ ꯌꯥꯝꯅ ꯊꯤꯅ ꯂꯩꯊꯦꯛꯂꯝꯃꯤ ꯑꯃꯗꯤ ꯅꯥꯃꯟꯕꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃꯗꯤ ꯁ꯭ꯇꯥꯐꯁꯤꯡꯁꯨ ꯂꯣꯏꯅ ꯃꯌꯨꯝꯗ ꯍꯟꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯖꯅꯕ ꯃꯤꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯁꯥ ꯆꯦꯟꯗꯨꯅ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯦꯗꯤꯀꯦꯜ ꯔꯨꯝ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯦꯡꯃꯟꯕꯗꯒꯤ ꯃꯦꯗꯤꯀꯦꯜ ꯔꯨꯝ ꯑꯗꯨꯁꯨ ꯁꯣ ꯄꯥꯟꯗꯨꯅ ꯊꯤꯡꯖꯤꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯁꯥꯅ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯝꯗꯨꯅ ꯃꯊꯛꯇ ꯀꯥꯈꯠꯈꯤꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯈꯨꯗꯛꯇ ꯃꯅꯤꯡ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯑꯃꯨꯕ ꯃꯃꯤ ꯑꯃ ꯃꯊꯛꯇ ꯀꯥꯈꯠꯈꯤꯕ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯁꯥꯅ ꯀꯅꯥꯒꯨꯝꯕ ꯁ꯭ꯀꯨꯜꯒꯤ ꯁ꯭ꯇꯥꯐ ꯑꯃꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁ꯭ꯀꯨꯜꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯁꯥ ꯃꯤ ꯑꯗꯨꯕꯨ ꯈꯥꯝꯅꯅꯕ ꯃꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯇꯥꯟꯅꯗꯨꯅ ꯆꯦꯟꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯁꯥ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ 3ꯁꯨꯕ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ 3ꯁꯨꯕ ꯐ꯭ꯂꯣꯔ ꯑꯁꯤꯗ ꯁ꯭ꯀꯨꯜ ꯁ꯭ꯇꯥꯐ ꯅꯠꯇꯅ ꯑꯇꯩ ꯀꯅꯥꯃꯠꯇ ꯀꯥꯈꯠꯄ ꯌꯥꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯁꯥ ꯑꯍꯥꯟꯕꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯤꯔꯤꯗ ꯂꯦꯞꯇꯨꯅ ꯃꯤ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯈꯨꯝꯂꯛꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯈꯔ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯥ ꯑꯃꯈꯛꯇ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯑꯃꯗꯤ ꯀꯥ ꯑꯗꯨꯁꯨ ꯁꯣ ꯄꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯥ ꯃꯗꯨ ꯎꯕꯗ ꯈꯟꯐꯝ ꯑꯃ ꯈꯪꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯎꯈꯤꯕ ꯑꯀꯤꯕꯒꯤ ꯃꯃꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛ ꯃꯅꯤꯡ ꯂꯩꯊꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯑꯣꯡ ꯑꯃ ꯇꯧꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯅ ꯈꯨꯗꯛꯇ ꯃꯅꯤꯡ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯗ ꯄꯥꯟꯗꯨꯅ ꯂꯩꯔꯝꯕ ꯁꯣ ꯑꯗꯨ ꯀꯥꯏꯗꯨꯅ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯗꯨ ꯎꯕꯗ ꯑꯁꯥ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯃ ꯊꯣꯡꯅꯥꯎꯔꯣꯝꯗ ꯌꯦꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯎꯈꯤ꯫ ꯑꯁꯥꯅ ꯅꯨꯄꯥ ꯑꯗꯨꯗ ꯃꯍꯥꯛ ꯃꯈꯥꯗ ꯀꯨꯝꯗꯨꯅ ꯔꯥꯍꯨꯜꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯥꯅ ꯍꯥꯏꯖꯔꯤꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯅ ꯃꯐꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯥ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯎꯔꯕ ꯃꯇꯨꯡꯗ ꯃꯊꯃꯣꯏ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯄꯣꯛꯂꯝꯃꯤ꯫ ꯑꯁꯥꯅ ꯑꯃꯨꯛꯀꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯇꯞꯅ ꯊꯤꯡꯖꯤꯟꯈꯤ꯫ ꯑꯁꯥ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯆꯠꯂꯝꯃꯤ ꯑꯃꯗꯤ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯌꯥꯔꯝꯗꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯁꯥꯅ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯑꯀꯤꯕ ꯃꯑꯣꯡꯗ ꯅꯣꯛꯂꯛꯂꯝꯃꯤ ꯑꯃꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯞꯅ ꯍꯧꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯑꯁꯥ ꯃꯅꯤꯡ ꯂꯩꯊꯣꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯕꯒꯤ ꯊꯧꯅꯥ ꯌꯥꯎꯔꯝꯗꯦ ꯑꯃꯗꯤ ꯃꯍꯥꯛ ꯀꯤꯃꯟꯗꯨꯅ ꯊꯣꯡ ꯑꯗꯨꯗ ꯀꯟꯅ ꯌꯩꯕ ꯍꯧꯔꯝꯃꯤ꯫ ꯀꯅꯥ ꯂꯩꯒꯦ? ꯃꯐꯝ ꯑꯁꯤꯗ ꯀꯅꯥ ꯂꯩꯒꯦ? ꯊꯣꯡ ꯑꯁꯤ ꯑꯝꯇ ꯍꯥꯡꯉꯣ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯁꯥꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯣꯔ ꯍꯣꯟꯕꯒꯤ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃꯒꯤ ꯁꯥꯎꯝ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯅꯤꯡ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯅ ꯎꯈꯤꯕ ꯑꯗꯨ ꯃꯍꯥꯛ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯑꯃꯗꯤ ꯃꯁꯥ ꯄꯨꯝꯕꯒꯤ ꯇꯨ ꯑꯗꯨ ꯆꯞ ꯌꯨꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯣꯡꯅꯥꯎꯔꯣꯝꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯗꯨ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯕꯗ ꯑꯁꯥꯒꯤ ꯃꯊꯃꯣꯏꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯥꯕꯨ ꯉꯁꯤꯗꯤ ꯅꯪ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯥꯕꯨ ꯀꯟꯅ ꯄꯥꯏꯔꯛꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯇꯝꯅ ꯀꯟꯅ ꯆꯤꯡꯁꯤꯜꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯁꯥ ꯀꯞꯂꯝꯃꯤ ꯑꯃꯗꯤ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯥꯒꯤ ꯃꯆꯤꯟ ꯑꯗꯨ ꯃꯦꯟꯁꯤꯜꯂꯝꯃꯤ ꯑꯃꯗꯤ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫
Amaromdana Ramesh school ki card adu puduna school ki third floor aduda asabu thiba laklami. Mafam aduda makoina asana kana laubagi khonjel ama tarami. Maduda makoina khudakta ka aduda changduna yenglobada asa ka aduki kachin amada famduna kaptuna leiramba thengnakhi. Adubu ka aduki manungda kanamata leiba uramdi amati asa gi phurida dusu mapamomda khara segairami. Amati mahaki maithong aduda sokpagi dakfam khara sutarami. Asana ka aduki manungda mangonda thokhiba thokdok sing adu Ramesh amadi card aduda loina mayek singna tamlami. Wafam adu tapaga school ki card aduki maithong aduda akiba phawbagi mami ama tarami. Guard aduna asa amadi mahaki mamanaba singda ngasidagi chahi kharaki mamangda school asida sitpa sengbagi thabak tawba nupa ama leirami. Nupa adu mi atai singa iman manaramdi amati school adu tatamliba nupi masa singbo phattaba midenga loinana yengduna noktuna leirami. Amukti nupa aduna nupi masa amabu phatuna phattaba lichatke haiduna honakhi. Maduda nupi masa aduna thokdok adugi maramda school adugi principal da complain tawrami. Amati principal aduna nupa adubu matam chupagi oina school adudagi tanthokhi. Thokdok adugi hapta amamuk pharaba matungda makok phataba nupa aduna school adugi ahum suba floor da leiba storage ka aduda kakatuna ka adugi manungda masa matomta sidokhi. Adubu matam kuidaba faw nupa adu ka aduda siduna taaduna leire haibasi kanamatana khanglamde. Numit kharanigi matungda nupa adugi asiba haksang adu yamna phataba amadi akiba phibamda phanglami. Numit adudagi nupa adugi thawai adu lan mangamdatuna ka adugi manungda koipai paiduna leiri. Maram aduna school asigi ahum suba floor asida mi amada kaabada thingkhibani haiduna hairaklami. Numit adudagi asa aduki matikta disturb oirami haibada mahak numit kharani school da faw chatlamde. Aduta sunatana tha ahum muki matungda asa school adu thadoklamlaga atopa school amada admission tawki. Adubu mahak nupa aduki kiraba amadi tamthiraba khunok adu kauba ngamgani haiba thajade. Adomna wari asigi maramda kari khali haibadu comment soidana haibiramu. Facebook ta Manipuri horror story gi Facebook page fu follow tawiramu. Loinana karigumba wari asu mayamna pambi taragadi channel asibu subscribe tawiramu amadi video asibu like and share amamta tawiramu. Mathangi video da amuk unarasi habisiga loinana yangkupam loyangan bana mayam pumna mukti kainabagi yathang nizari.